ꯂꯩꯌꯨ ꯍꯥꯏꯔꯤꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯉꯁꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯥꯕ ꯂꯥꯛꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯗ꯭ꯔꯦ ꯅꯤꯛꯇꯤ ꯌꯥꯝ ꯅꯤꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯍꯧꯕ ꯁꯖꯤꯕꯨ ꯊꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕ ꯊꯥꯁꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯑꯍꯧꯕ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯃꯌꯥꯝ ꯁꯨꯝ ꯄꯥꯡꯊꯣꯛꯅꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯔꯣꯇꯦꯠ ꯗꯤꯚꯥꯏꯁ ꯑꯗꯨꯝ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯩꯕ ꯅꯥꯀꯟ ꯅꯥꯀꯟꯗ ꯏꯁꯤꯡ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯅ ꯁꯥꯏꯠ ꯚ꯭ꯌꯨꯅꯤ ꯁꯥꯏꯠ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯏꯗ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯕ ꯉꯥ ꯑꯆꯧꯕꯅꯤꯅꯦ ꯑꯗꯨꯝ ꯏꯁꯤꯡꯁꯤꯗ ꯑꯗꯨꯝ ꯉꯥ ꯂꯩ ꯀꯦꯃꯦꯔꯥꯗꯤ ꯎꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯑꯣ ꯁꯣꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯂꯩꯔꯦ ꯑꯊꯥꯞ ꯑꯊꯥꯞꯄ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯩꯔꯥꯎꯕꯒꯤꯗꯃꯛꯇ ꯆꯤꯡ ꯀꯥꯕ ꯂꯥꯛꯅꯔꯤ ꯌꯥꯝ ꯅꯤꯛꯑꯦ device rotate top shot live shot ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯃꯈꯣꯡꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯈꯔꯗꯤ ꯀꯪꯕ ꯌꯥꯎꯔꯦ ꯃꯁꯤ ꯂꯩꯍꯥꯎ ꯋꯥꯠꯄꯒꯤꯔ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ 하나 까오지라. 왕도 양 왕에 까돌이지. 왕도 꿀비.
맛이 그런 데한 여기 손톱을 쌈 만나면 아이 태양 나는 거야. 윤세 Cái hameng no ma. ai Akhoi sing dak sida hameng chu serau bujing kaw lai. ai khắc ngon ngon mà Adam ka ba dong wai ne. vậy mà xí khôi gì à lang cái thiên khí cái sinh bộ cái tàu bộ sẽ học trình cao hơn bộ Khang dia yang kan ka ngam do man. down cái nó chứ hết nó một cái down view Akhoi gi mathak te yang darak tu ubi saktam ne. sa thất sa xong cái sự uống mà là zooming terus kah Akhoi gi thong kya da gi mi kya pham asida akhoi gi khongjong war memorial sing ka ba lai. Akhoi gi khongjong war memorial hojik maton yore akhoi gi pillars pillar ahum je sile. Rame Sina mathak ta gi uba view akhoi gi yam pak chaung lai ma pukhri chawum lai. si pukri na tini pat này nè Pat oi dia. pat cái này cái sắm mong sắm nào Akhoi gi mi kya pham asida sing ka ba lai. Sajib gu no pham ba serau bun asida. small phone nó sao cần này hết cả nhưng mà
ꯃꯤ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯥꯛꯅꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯒꯥꯔꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯏꯞ ꯊꯥꯕ ꯍꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯒꯥꯔꯤ ꯑꯩꯈꯣꯏ ꯀ꯭ꯌꯨꯗ ꯑꯗꯨꯝ ꯂꯩꯕ ꯍꯧꯋꯤ ꯃꯣꯏ ꯊꯧꯖꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯤ ꯂꯥꯛꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯑꯗꯨꯝ ꯀꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯃꯗꯤ ꯀꯥꯕꯤꯔꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯁꯥꯕꯁꯨ ꯑꯣꯏꯗꯦ ꯏꯪꯕꯁꯨ ꯋꯦꯗꯔ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯋꯥꯡꯕ ꯆꯤꯡꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯝ ꯀꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯅꯤ ꯁꯤꯒꯤ ꯂꯩꯒꯤ ꯚ꯭ꯌꯨ ꯈꯛꯇ ꯑꯗꯣ ꯃꯊꯛꯇ ꯐꯖꯕ ꯁꯥꯠꯄ ꯂꯩꯁꯨ ꯍꯧꯔꯤ ꯁꯤꯒꯤꯁꯨ ꯑꯝꯇ ꯀꯥꯞꯍꯟꯒꯗ꯭ꯔꯥ ꯀꯥꯞꯍꯟꯈꯤꯔꯣꯏꯅꯦ ꯁꯤꯁꯦ ꯀꯥꯞꯇꯣꯏꯔꯥ ꯃꯥꯅꯦ ꯁꯤ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯄꯧꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯈꯣꯡꯖꯣꯝ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯁꯤ ꯃꯇꯣꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯤꯂꯔ ꯑꯍꯨꯝꯗꯨꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯅꯔꯛꯂꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄꯒꯤ ꯚ꯭ꯌꯨ ꯑꯃꯅꯤ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯎꯔꯤꯕꯁꯤꯅ ꯒꯥꯔꯤꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤꯁꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯝꯃꯤ ꯑꯗꯨ ꯈꯔꯗꯤ ꯃꯣꯠꯂꯦ ꯏꯁꯤꯡꯁꯦ ꯃꯈꯥꯒꯤ ꯁꯔꯨꯛꯁꯦ ꯑꯗꯣ ꯃꯁꯤ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠ ꯅꯪꯅꯕꯗꯤ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯔꯒꯅꯤ ꯃꯁꯤꯗꯩꯗ ꯈꯣꯡꯖꯣꯝꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯇꯔꯄꯜ ꯀꯠꯄ ꯑꯗꯒꯤ ꯂꯩ ꯆꯥꯏ ꯀꯠꯄ ꯈꯣꯠꯄ ꯃꯐꯝ ꯑꯁꯤ ꯇꯧꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯤꯂꯔ ꯃꯈꯣꯡ ꯑꯃ ꯃꯆꯦꯠ ꯑꯃ ꯀꯥꯏꯕꯒꯤ ꯁꯛꯇꯝ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯕꯤꯔꯤ ꯃꯁꯤ ꯄꯤꯂꯔꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯐꯨꯠ 150ꯒꯤ ꯆꯥꯡ ꯁꯥꯡꯉꯦ ꯐꯨꯠ 150ꯒꯤ ꯆꯥꯡ ꯀꯣ 150 ꯋꯥꯡꯉꯤꯅꯤꯅꯦ ꯃꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯄꯤꯂꯔ ꯑꯍꯨꯝꯅꯤ ꯄꯤꯛꯄ ꯃꯥꯟꯕ ꯋꯥꯅꯤ
ꯂꯝꯕꯤꯗ ꯆꯠꯁꯤꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯁꯣꯝ ꯀꯨꯝꯐꯝ ꯂꯩꯕ꯭ꯔꯥ? ꯊꯥꯏꯅꯒꯤ ꯁꯤꯅ ꯒꯥꯔꯤ ꯀꯥꯈꯠꯐꯝꯗ. ꯁꯣꯝꯗꯅꯦ ꯑꯗꯨꯗꯤ, ꯁꯣꯝꯗꯅꯦ. ꯊꯥꯏꯅꯗꯤ ꯑꯁꯣꯝꯗ ꯂꯥꯛꯄꯅꯤ. ꯍꯧꯖꯤꯛ ꯃꯊꯛꯇꯩ ꯀꯨꯝꯊꯔꯛꯄ ꯍꯧꯔꯦ. ꯁꯣꯝꯗꯁꯨ ꯌꯥꯏ. ꯁꯤꯁꯤꯅ ꯗꯥꯏꯔꯦꯛ ꯂꯝꯕꯤ ꯑꯃ ꯂꯩ. ꯁꯣꯝꯁꯨ ꯀꯨꯝꯈ꯭ꯔꯁꯤ. ꯃꯦꯟ ꯒꯥꯔꯤ ꯀꯥꯈꯠꯐꯝ. ꯚꯤꯑꯥꯏꯄꯤꯒꯤ ꯚꯤꯑꯥꯏꯄꯤ ꯀꯥꯈꯠꯄ ꯉꯝꯃꯔꯣꯏ. ꯐꯝꯕꯕꯨ ꯍꯧꯔꯝꯃꯣꯏꯅꯦ. ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯐꯖꯕ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯤ. ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯍꯥꯏꯅꯕ ꯂꯩ. ꯎ ꯋꯥꯁꯤꯡꯁꯤ ꯌꯦꯡꯅꯤꯡꯗꯤ ꯂꯥꯛꯑꯦ. ꯃꯣꯏꯁꯤ ꯈꯔ ꯂꯩꯔꯗꯤ ꯃꯄꯥꯟ ꯂꯥꯛꯑꯅꯤ. ꯑꯩ ꯀꯥꯞꯄꯤꯕ ꯈꯨꯀꯥꯞꯁꯦ. ꯄꯥꯠꯀꯤ ꯄꯥꯠꯀꯤ ꯁꯥꯏꯠꯁꯤꯃꯨꯛ ꯌꯦꯡꯉꯨꯔꯁꯤ. ꯁꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ. ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ 23 ꯑꯦꯄ꯭ꯔꯤꯜ ꯈꯣꯡꯖꯣꯝ ꯋꯥꯔ ꯗꯦ, ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯃꯗꯤ ꯑꯗꯨꯝ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕꯤꯔꯛꯇꯨꯅ ꯐꯖꯕꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯑꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯂꯩ ꯈꯔ ꯀꯠꯇꯅ ꯈꯣꯠꯇꯅ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯃꯌꯥꯝꯁꯨ ꯀꯣ. ꯕꯣꯠꯁꯨ ꯊꯧꯕ ꯌꯥꯏꯕ ꯃꯣꯏꯅ ꯃꯈꯥ ꯊꯝꯖꯕ ꯕꯣꯠ ꯌꯥꯗꯕꯩ ꯑꯣꯏꯔꯝꯒꯅꯤ ꯊꯧꯔꯒ ꯆꯠꯄ ꯌꯥꯏꯕ. ꯆꯠꯄ ꯌꯥꯏꯕ ꯕꯣꯠꯁꯤꯅ ꯆꯨꯝꯅꯕ ꯆꯠꯄ ꯌꯥꯏꯕ. ꯑꯩꯈꯣꯏ ꯊꯧꯕꯗꯤ ꯆꯠꯄꯅꯤ ꯆꯠꯐꯝ. ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯇꯔꯄꯣꯟ ꯀꯠꯐꯝꯁꯦ ꯁꯣꯝꯗ ꯂꯩꯔꯦ. ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯦꯜ ꯂꯩ. ꯇꯨꯔꯦꯜꯁꯤꯗ ꯇꯔꯄꯣꯟ ꯀꯠꯀꯗꯧꯔꯤꯕꯅꯤ. ꯑꯁꯣꯝꯗ ꯆꯠꯁꯤꯔꯥ? ꯁꯣꯝ ꯑꯥꯗ ꯃꯤ ꯆꯠꯅꯔꯤꯁꯦ ꯑꯥꯗ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯦ ꯀꯥꯞꯄꯁꯦ. ꯍꯧꯖꯤꯛ ꯍꯜꯂꯛꯄꯗ ꯀꯥꯞꯁꯦ. ꯁꯤꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯝꯃꯦꯅ, ꯑꯅꯧꯕ ꯑꯃ.
저기 깍싱이 디스트릭에 한 그런게 그런 넣고기가 서완기 အဲ့တော့သူ့ဘရောက်ရဲ 깍싱 야우브라네. 서완구도 약다. အဲ့တော့ဒီလောက်ကျတဲ့ site से ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯐꯪꯕ site ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯐꯖꯕ ꯀꯩꯅꯣ ꯈꯔ ꯂꯩꯔꯤ ꯃꯗꯨꯝ ꯊꯪꯕ site ꯇꯅꯤ ꯑꯩ ꯉꯁꯥꯏ ꯉꯥꯏ ꯅꯪ ꯅꯣꯏꯗꯤ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯑꯗꯨꯝ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ ꯍꯣꯏ ꯂꯣ ꯃꯊꯪ ꯀꯣꯏꯕ ꯆꯠꯄꯩꯗꯤꯅꯦ ꯀꯦꯃꯦꯔꯥ ꯑꯃꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯤꯐꯥꯎꯗ ꯂꯩꯔꯔꯣꯏ ꯑꯁ ꯎꯁꯦ ꯑꯍꯣꯕ ꯃꯌꯥꯝ ꯌꯥꯎꯔꯦꯅꯦ ꯍꯣꯏ ꯏꯁꯤꯡꯁꯤꯗꯤ ꯐꯖꯩꯍꯦ ꯏꯁꯤꯡꯁꯤ ꯌꯥꯝ ꯊꯪꯉꯒ ꯐꯖꯩ ꯊꯥꯕ꯭ꯔꯣ ꯊꯥ ꯇꯥꯈ꯭ꯔꯗꯤ ꯅꯪꯒꯤꯗꯣ ꯀꯟ ꯄꯥꯏꯌꯨ ꯍꯧꯖꯤꯛ ꯃꯈꯥꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯄꯤꯂꯔ ꯑꯍꯨꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯆꯥꯎꯅ ꯎꯔꯦ 소매는 fazendo ꯐꯖꯩ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯕꯁꯦ ꯌꯥꯝ ꯐꯖꯩ 이싱이 좀 ꯏꯁꯤꯡꯁꯤ ꯆꯪꯇ꯭ꯔꯤꯛ ꯆꯪꯉꯦ ꯁꯤ ꯕꯣꯠꯀꯨꯝꯕ ꯊꯝꯃꯒ ꯊꯧꯕꯒꯤ ꯐꯤꯕꯝ ꯉꯥꯛꯇꯪ ꯇꯧꯕꯗꯣ ꯕ꯭ꯔꯦꯛ ꯄꯤꯔꯒ ꯀꯩꯅꯣ ꯇꯧꯁꯤ ꯗ꯭ꯔꯤꯡ ꯑꯝꯇꯪ ꯁꯣꯝꯗꯗꯤ ꯀꯥꯟꯅꯕ ꯀꯩꯅꯣ ꯁꯣꯝꯗ ꯊꯣꯡ ꯀꯩꯅꯣꯁꯦ ꯄꯥꯠ ꯑꯁꯤ ꯁꯥꯡꯅ ꯂꯩꯔꯤ ꯑꯥꯗ ꯑꯣ ꯄꯥꯠꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯁꯦ ꯑꯁꯣꯝ ꯅꯥꯀꯟ ꯂꯩꯕ ꯀꯔꯤ ꯀꯣꯝꯕ꯭ꯔꯤ ꯄꯥꯠ ꯍꯥꯏꯕ꯭ꯔꯥ ꯃꯩ ꯄꯥꯠꯇꯨꯅꯤ ꯑꯗꯨ ꯌꯧꯕ꯭ꯔꯥ ꯃꯣꯏ ꯁꯤꯁꯦ ꯁꯝꯅꯔꯤꯅꯤ ꯁꯥꯡꯅ ꯂꯩꯔꯤꯅꯤ ꯋꯥꯀꯤꯡ ꯆꯠꯄꯗ ꯋꯥꯔꯖꯥꯠꯅꯤ ꯏꯪꯉꯤ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯂꯥꯏꯚ ꯆꯠꯂꯤ ꯍꯣ ꯂꯥꯏꯚ ꯆꯠꯂꯤꯕ never fast mood save highlights for ꯁꯤ ꯌꯥꯝ ꯀꯟꯅ ꯉꯥꯜꯕ ꯌꯥꯔꯔꯣꯏꯅꯦ ꯉꯥꯜꯕ ꯄꯨꯂꯞ ꯌꯥꯎꯕ꯭ꯔꯥ you want to stop streaming